Manipur gi nat amadi chanabi asi top pi mafam amatada asuk ina khunba nat amadi chanabi thengnarakri haina Culture and Tourism gi Union Minister of State in charge Prahlad Singh Patel na haikre Manipur lenga ka kuki NP amadi kuki CSO singi yanaki ba wafam sing thukaiduna kangluk masel gi marakta leiriba santi thukaida ba honarakpa suda leiriba kuki lalolup sing thidokduna makoi gi mathakta action lokhatna ba center da khangan khre haina Manipur lenga ki wangang chu oriba Education Minister TH Radhesham na haikre Chief Minister N Birena Thobo iduna State Cabinet ki mifam pangthokuna issue kya khana khre More Hospital da ising phangdama maram oiraga Hospital asida mathau toriba doctor staff hospital asida layang liba miyosing amadi sebari kya awaba mayoknere More amadi jiribam dage Assam Rifles amadi police na miyoy ahum dagi lupa crore ani henbagi mamal oigadaba nisagi polam sing phagat khre Lamda masigi lomui sing na thariba maru marang sing mathang sahida thanabagi damak maru lok hobagi hainabi thamdaba asi laibak thibani haina Horticulture Minister TH Syam Kumar na haikre Culture amadi Tourism gi Union Minister of State in charge Prahlad Singh Patel na ngasi numit yung bamatung Manipur gi Governor Nazma Heptullah ga unaduna wari sana khre The Manipur FX Handloom Weavers and Handicrafts Artisans CS Limited na sinduna numit 15 sa tagadaba Ningol Chakoba Handlooms and Handicrafts Expo 2018 ngasi Imphal gi GM Hall da hogdokre Oza awar pasing happy ragani haina hanjin thaza ba pikraba fawbuda thabak to onthorok tababu yaning da phongdoktuna Imphal SK Second da leiba Ananda Singh Higher Secondary School gi mahiro singna pungja khara lambi thattuna wakan mifam chathakre Lamda masigi singthan ngai oreba private sector ama oreba Medline Ambulance Service ke ahum laksuba mapokumon thoram ngasi Classic Grand gi Imperial Hall da pangthokre Thoram masiga mari leinena Advanced and Basic Life Support ke kulai sing yauroba ambulance ani galoinena mobile application ama launch tawkre Ngasi Friendly Environmental Warriors Few jiribam na sinduna Few ge advisor H Rajan Kumar Singh na lusingba miyoy kuntra na sabati mama hojik pangthokliba Siroi Festival saruk yanaba Imphal da thungneraba matung ukrul gi damag khongsan khrai Humanism Foundation amadi Daramanthoi Suba Gorkha Rifles na sinduna ngasi Skill Development Course ama ngai Khongsify Community Hall da pangthokre Sangangai Gram Panchayat na sinduna Gram Panchayat asigi ani suba Special Gram Sabha mifam ngasi Tabungkhok Awang Lekai Community Hall da pangthokre Ngarang dagi hogduna ukrul da sathariba ahumlak suba Siroi Festival ga mari leinena TVSFA Veteran Football Team na sinduna ukrul gi Lunghar Village da free medical camp pangthokre